ngasi ayu phongkhiba tungan machi phongsingi maruiba pausing khongatchraga mayamda share tawjagi mayamda futaminasi ahanbada maruiba pawma angang unanaba nupi ama sagai saduna hospital purakre gari sangba yaba lambigi khudong chaba leitabadagi ngasi songkhajau khulgi miron minupi ama kilometer 10 rom sagai da haptuna pothoraklaba matung Churchampur district hospital angang unabada angang adu sikre hari yamna ngai thokdo amani ama press da phangma pawgi matung ina ngasi gi thaudu odu Churchampur district ki Thalon assembly constituency gi manungsana leiba Phailan bung haina khangnaba khul amada ngasi thokibani khul asi district headquarter dagi maninglom da kilometer 95 lapi loinana state capital Imphal dagina kilometer maudraga nipan lapna lei hairiba khul adu tamna gari changba yaba lambi gi khudong saba leitabadagi khunja singna sahi 38 rom surabi nupi edu gari chatpa yaba lambi yaunaba kilometer 10 rom wana saba sagai da haptuna purakhibani mafam adudagi gari da haptuna district hospital da purakhi laibak thibadi angang unaba minute khra lairaba matung pokpada ngairiba angang adu laikhidre adumainamak mama adudi khudong thiningai oidre hari khunja singna press ta phongdorakpagi matung ina khullasigi sahi kyagi mamangdagi gari sangba yaba lambi leitaba maramna ana yeksing wagi sagai da haptuna hospital tamna purakna hotnaduna lakli khongna sagai da haptuna anaba puba haibasi matam sangba maramna phibam luba anabasingi maraibak tamba ngamdabagi phibam da leire ngasigi thaudo aduda pokpada ngairiba angang laikhidabadu gari sangba yaba lambigi khudong saba leiramba tarabadi matam sana hospital laikhatnaramgadabani kalamba yabani hairenasu pawsna sumakhatana phongdorakli makhasa thrak poina topa paw manamo tupul da truck oil tanker kya lutokre police na nungbara miyoi ahum phakibagi mayokta Imphal juri lambi thingkre nganangsi share tawjakhrabani tawbutabu mem ehenma paw yawbadi amohana memda share tawjabani Imphal juri bam national highway kontraga teret ki sinam amadi tupul gi lon ba mafam amada khulai matik sa na paiba miyoi taret nipan lomna lambi sida jeribam dagi Imphal tamna mal puraga lakpa amadi Imphal gi jeribam tamna satkiba oil tanker amadi truck sing driver sing digi ayaw busan phamsing mulhauri hairi thaudo dugi matangna pauksi esna phangma pauna hai ngasi gi thaudo thokliba mafam adu tupul dagi Imphal lomda kilometer 2 rom haigatlaga leiba potli long khul manaktani hairi ngasi ayuk pung 8 makhai rom taba matamda aphaba khulai matik saraba sana paiba miyoi taret nipan romna lambi isida jiribam romdagi pot puraga lakpa truck manga henmadagi possessing khulai paibasing aduna molhaukhiyari loinana Imphal dagi petroleum gi pothok sing launa bisat kiba oil tanker amadi truck tara henmadagi khulai paibasing aduna gari khamnaga ayawa sanpham sing nomai sindol da bolhauki haina lambi aduda lakhiba driver kharna phongdorakhi henus pawsna sumakhatari topa paw manamo ngasi nungthul pung baro makhairam taba matamna nungba bazar manaktigi miye hum phakre hari mafam adudagi phangba pawna hai Manipur police ki special commando team amana fagatkiba miye hum adu national highway aduda lakpa gari singdigi tax khomgatpaga mari leinaramba yai hari amasum miye hum adu misam ngaktani makhoi mara laite makhoi bu commando singna phajinkhibadu maram sari haiduna nungba bazar miyam irang hawraktuna kaithel thingbaga loinana national highway kuntraga threat thingbugi khongjung changsilakpadagi miyam adu tankhairaga police na miye hum adu khopum lambi fawragi Imphal tamna pukhibani hairi nungba gi miyam aduna mara laitaba misam phabadu yaningdaba phongdokpaga loinana phajinkiba miye hum adu nungba headquarter puraktuna condition amad yaudana thadoktriba phawba lambi thingmai khongjang handokloi haina miyam highway thenjinduna thamkibani hairi miyamna lambi thingbugi khongjang changsinkhibaduna maram oiraga jiribamdagi Imphal tamna lakpa amadi Imphal dagi jiribam tamna lakpa mising yamnabu gari sing nungbar panduna leidi hai hensu pawman hairi tan takna atopa marueba pawmana lupa crore lising humga samapango humdraga taruk puthagadaba lupa crore lising kunga mapanga chamaga kunga humdoiga point yankhaiga mathoigi budget estimate puthokre COVID laisana Manipur gi sel thungi phibam sathina sohale finance minister senba sai english singani ge kunga mathoidagina kunga ni thoigi oina apun mission fam lupa crore lising humgo samapan ga humdraga taru puthagadaba apun mission fam lupa crore lising kunga mapanga chamaga kunga humdoi point yankhaiga mathoigi budget estimate finance minister Joy Kumar Manipur legislative assembly da puthokre
ꯑꯄꯨꯟꯕ ꯕꯖꯦꯠꯀꯤ ꯁꯦꯟꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 15,303.38ꯅ ꯕꯣꯗꯦꯠꯅꯤ ꯑꯗꯨꯒ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,010.13ꯅ ꯆꯥꯔꯖꯅꯤ ꯃꯊꯪ ꯁꯦꯟꯕ ꯆꯍꯤꯒꯤ ꯕꯖꯦꯠ ꯏꯁꯇꯤꯃꯦꯠ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝꯖꯣꯏ ꯀꯨꯃꯥꯔꯅ ꯄꯨꯊꯣꯛꯂꯗꯨꯅ ꯍꯥꯏꯈꯤ COVID-19 ꯂꯥꯏꯆꯠꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯦ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ngasi humni chanba numita senba sei English inga kunga mathoidagina kunga nithoigi budget estimate house ta puthokladuna finance minister gi phampuriba deputy CM na haiki COVID-19 na miyam gi punchida piri be saiteng mamang na amukta thokhidri haina spouse na makhatana sfungdorakli atopa paw manamo congress ki member amata party thadoktuna atopa sagot palaite Biren Khetrigau AC gi XMLA Amin Hasagi Lusing Makhar Congress Party gi miyoi amata oina satminari Congress Party gi member amata party thadoktuna Sheikh Narul Hasan da sagot palaite haina Khetrigau Bro Congress Committee gi Vice President Biren Fondokre Khetrigau da Pamising unaba amada Biren haiki Sheikh Narul Hasan sagotuna Congress Party gi member Lishing Goswa henba party thadokre haina media ra Fondoraklibu wapamasi yumpham yaudabane Mikhal Nakshilakpaga loinana Kirakpadigi political gi khudong sab launaba miyam da lana sandopane maana makhatana hai hauji Khetrigau Block Congress Committee gi member amata party thadoktuna sakhibalate committee asigi mingsa thianba yaba wafam kya thamliba masa ba Khetrigau Block Mahila Congress Committee gi General Secretary ni haijaba Hamida Begum Block Committee gi member list yaudaba misa mane loina committee asigi executive member hana oiramba Shahid Shaukat Ali MD Zane Khan loinana MD Mazabun Rahman asi taragatre suba Lok Sabha Mikhal mangoinana Block Congress tagi tolga CPI gi oina thabak tawba hokrabane Congress Party gi worker kyana Congress thadoktuna Sheikh Narul Hasan sogale haiduna Congress Party mingse thienba masum mapangal sot hanba manba mongna miyamda lan uhanba yaba wapamsi matungna muhana tawbiganu hainasu makhatana fongdorakli tentang na topa maroiba pawkhra mayamlu share tawjagei Manipur COVID na maram oiraga doctor amadagi hena sidri COVID-19 lanthengna bo hotna bada frontline warrior oina asawa thodang loriba doctor nurse paramedic staff sing marakta COVID duty that laina ashina maram oiduna doctor amadagi hena sikidri hairiba laikhidraba mi sigi imung manungda pradhan mantri garib kalyan package ki makhara compensation oina lupa lakh yankhai amadi tangai fadrabadi Dayan harness ki makhara thabak sanghana basu honagani haina minister Biren su phongdokre atopa paw manamo February 9 gi hinung yaidigi international highway 2 da pung khumdragani thogi ban lauthokre Trans Asian Highway sengwa sagatpaka mari leinana Senapati district ki Tumuyon khulendigi tumnau pokpi faw da leiriba project asina solaba miyamna laingak ta tan kiba demand sing pibigi muhutta tuminna laishile haiba wa pham thas ki nipan gi hinung yaidigi National Highway number 2 da GAC against Diversions of Trans Asian Highway 2 na lambi asida pung humdragani thogi ban lauthokre hainasu pawmana makhatari atopa pawmana RTI tharubama IM na faraga purakre Senapati district ki tuan mafam singna paikhalebe sakha thorangi thabak singna sel sizinabagi matara RTI tharubugi dama case inokoba activist ama NSM IM na faraga numit tarani hena miyot minai kya satakre Z News ki paw magi matung ina case ino asi Senapati district ki manung sana laiba phaibung village tagini mangna P Johnson koba tap phone Faimei village tagi miyo amaga pullaga autonomous district council paihaliba sakho thorangi thabak sing sel thadabagi maram sing khangdoknaba RTI thakibane agency asida source amana phongdorapagi matungina district asigi sakho thorangi damak thadarakpa yamnaba senfam kya ADC gi members sing asina NSN IM gi lusingba kharaga laktuna duna lan sijina kre haina maram siri masigi matung hawkiba January kunda NSN IM gi kadar kharana inokpu faraga fu saiduna miyot minai kya sathaduna RTI adu handokna bakhanki numitarani hena mahakpu IM gi custody da phajinduna thamlaga RTI handoktrabadi hatlagani haina fawu kenki makhogi miyot minai adu da khang ngamdraduna inokna RTI adu handokpada yakibane hiramasiga mari lenena inoki loina binasu maki mapuroiba mangki bagi FIR ama police ta thakiba dusu handokhi masida sinatana RTI adu tharubagi damak lupa lakh taraga manga fine oina thianabada natana police ta FIR palubagi lupa lakh 1.5 su thianki
ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯤꯕꯗꯒꯤ ꯏꯅꯣꯛꯀ ꯂꯣꯏꯅꯅ RTI ꯊꯝꯃꯤꯟꯅꯈꯤꯕ ꯄꯤ ꯖꯣꯟꯁꯟ ꯌꯥꯎꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯛꯇꯤꯚꯤꯁꯠ ꯀꯌꯥ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯑꯦꯛꯇꯤꯚꯤꯁꯠꯁꯤꯡ ꯑꯁꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯁꯤꯟꯅꯧ ꯍꯥꯏꯅ NSNIMꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯤꯍꯜꯂꯛꯄꯁꯨ ꯂꯩꯔꯤ ꯍꯥꯏꯔꯦꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯌꯥꯝꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃꯅꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅ CMꯅ ꯂꯨꯄꯥ ꯂꯥꯛ 10ꯒꯤ ꯔꯤꯋꯥꯔꯗ ꯄꯤꯔꯒꯅꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯀꯤ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯁꯧꯒꯠꯂꯗꯨꯅ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯤꯗꯥꯏꯗ ꯂꯩꯕ ꯄꯦ ꯄꯥꯎꯒꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯃꯈꯣꯏꯒꯤ ꯖꯒꯥꯗ ꯂꯩꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯄꯥꯛꯁꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯈꯨꯜ ꯑꯗꯨ ꯐ꯭ꯔꯤ ꯄꯣꯄꯤ ꯚꯤꯂꯦꯖ ꯑꯣꯏꯅꯅꯕ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯏꯁꯇꯦꯠ ꯑꯁꯤꯗ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯈꯪꯍꯜꯂꯛꯈ꯭ꯔꯦ ꯄꯦ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯒꯤꯗꯃꯛ ꯈꯨꯜ ꯑꯁꯤꯗ ꯂꯨꯄꯥ ꯂꯥꯛ 10ꯒꯤ ꯔꯤꯋꯥꯔꯗ ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯣꯞꯄ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯊꯦꯡꯛ ꯌꯨ